ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯔꯥꯖꯁꯊꯥꯟꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯃꯨꯛꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯣꯖꯥ ꯄꯥꯎꯁꯤ ꯂꯥꯟꯒꯤ ꯄꯥꯎꯁꯤ ꯑꯗꯨꯝ ꯇꯥꯗꯅꯁꯨ ꯂꯩꯈꯤꯅꯤ ꯇꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯣꯖꯥꯅꯁꯨ ꯇꯝꯕꯤꯔꯤꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯕꯗꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯨꯝ ꯃꯀꯩ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯁꯦꯔꯧꯒꯤꯗꯒꯤ ꯉꯔꯥꯡꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯦꯟꯊꯪ ꯄꯤꯊꯔꯛꯄꯒꯤ ꯀꯥꯏꯊꯔꯛꯄ ꯁꯦꯟꯇꯔꯗꯒꯤ ꯀꯥꯏꯊꯔꯛꯄꯁꯤꯗ ꯗꯝꯃꯤ ꯆꯦꯛ ꯄꯤꯔꯝꯕꯗ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯗꯤꯁꯤꯅ ꯃꯈꯣꯏ 10ꯗꯗꯤ ꯄꯤꯈ꯭ꯔꯦ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇ ꯃꯈꯣꯏꯒꯤ ꯁꯦꯟꯊꯨꯡ ꯐꯪꯒꯗꯕ ꯃꯁꯥ ꯌꯨꯝꯕꯨ ꯀꯥꯡꯕꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯀꯩꯅꯣ ꯇꯧꯔꯒ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯤꯔꯛꯄꯁꯦ ꯍꯥꯏꯗꯅ ꯌꯥꯝ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯧꯅ ꯁꯨꯝ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯅ ꯅꯝꯕꯔꯗꯁꯨ ꯄꯨꯈꯠꯈꯤ ꯁꯤꯗꯩꯗ ꯌꯥꯝ ꯄꯨꯈꯠꯂꯒꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯩ ꯌꯥꯝ ꯄꯨꯈꯠꯈ꯭ꯔꯦꯕ ꯑꯗꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯔꯤ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯩꯈꯣꯏꯅ 15ꯔ ꯀꯩꯅꯣ ꯃꯈꯣꯏꯅ ꯉꯔꯥꯡ ꯇꯧꯔꯛꯄ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯇ ꯀꯩꯗꯁꯨ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯌꯥꯝ ꯎꯔꯦ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯋꯥꯐꯝ ꯈꯔ ꯑꯣꯖꯥꯒꯤ ꯃꯣꯠ ꯊꯝꯕꯤꯌꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯜꯁꯤꯗ ꯌꯨꯝ ꯀꯩ ꯇꯥꯡꯒꯣꯏ ꯑꯣꯟꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯔꯧ ꯁꯨꯒꯨꯅꯨꯒꯤ ꯏꯃꯨꯡ 12ꯁꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯃꯁꯤ ꯌꯨꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯒꯠꯂꯒ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯀꯧꯔꯒ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯃꯗꯨꯗ ꯗꯃꯤ ꯆꯦꯛꯁꯤ ꯄꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝꯗꯨꯒꯤ 50%ꯅꯤ ꯗꯃꯤ ꯆꯦꯛꯁꯤꯗ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯆꯥ ꯍꯥꯎꯁꯇ ꯂꯨꯄꯥ ꯂꯥꯛ 5 ꯁꯦꯃꯤ ꯄꯀꯥꯗ ꯂꯥꯛ 8 ꯑꯗꯨꯒ ꯄꯀꯥꯗ ꯂꯥꯛ 10 ꯃꯁꯤꯒꯤ ꯍꯤꯁꯥꯞꯁꯤꯗ ꯍꯣꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯗꯃꯤ ꯆꯦꯛꯁꯤꯗ 50%ꯅꯤ ꯑꯗꯨꯒ ꯋꯥꯠꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯀꯅꯤ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯗꯃꯤ ꯆꯦꯛ ꯐꯪꯕꯁꯤꯗ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯪꯒꯗꯧꯕ ꯑꯣꯏ ꯅꯤꯡꯉꯨꯏ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯄꯥꯎꯁꯤ ꯑꯃꯈꯛꯇ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯀꯛꯆꯤꯡꯒꯤ ꯗꯤꯁꯤꯅ ꯃꯤꯑꯣꯏ 12ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10ꯗꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇ ꯄꯩꯁꯥꯁꯤ ꯍꯥꯞꯈ꯭ꯔꯦ ꯄꯩꯁꯥꯁꯤ ꯐꯪꯈ꯭ꯔꯦ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 2 ꯑꯃꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁꯤ ꯄꯤꯁꯜꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁా ꯍꯥꯞꯇꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ 12ꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯄꯥ ꯑꯃꯠꯇ ꯃꯈꯣꯏꯗ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯗꯤꯁꯤꯗ 2-3ꯂꯛ ꯆꯠꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯄꯩꯁꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕ ꯃꯇꯝꯗꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁ ꯄꯤꯁꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯗꯤꯁꯤ SDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯤ ꯑꯣꯖꯥ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯤꯅꯒ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ irresponsibilities ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁꯔꯚꯦꯟꯁꯤꯡꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯗꯟꯗꯤ ꯐꯪꯒꯗꯧꯕꯅꯤ ꯃꯣꯏ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ MLA ꯈꯔ ꯃꯣꯏꯒꯤ ꯑꯦꯐꯤꯗꯦꯚꯤꯠꯇ ꯑꯣꯏꯗꯕ ꯌꯥꯎꯔꯝꯕꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈ꯭ꯔꯤꯗꯨꯅꯦ ꯑꯗꯣ ꯂꯩꯉꯥꯛ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯗꯟꯗꯤꯗꯨ ꯆꯞ ꯆꯥꯅ ꯄꯤꯗꯧꯅꯤ ꯂꯩꯉꯥꯛ ꯂꯩꯇꯗꯅ ꯇꯧꯔꯤꯅꯤ ꯂꯩꯉꯥꯛ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯁꯤꯗꯩꯁꯨ ꯊꯣꯛꯂꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯅꯦ ꯂꯩꯉꯥꯛꯁꯦ ꯗꯃꯤ ꯂꯩꯉꯥꯛ ꯀꯔꯤ ꯍꯥꯏꯅꯤ ꯄꯄꯦꯠꯅꯦ ꯁꯤ ꯂꯩꯉꯥꯛ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯑꯃꯈꯛ ꯊꯣꯛꯂꯛꯏꯅꯦ ꯁꯤꯗꯩꯗ ꯑꯗꯨꯒꯨꯝꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯏꯔꯥꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯕ ꯃꯌꯨꯝ ꯃꯀꯩ ꯆꯨꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯗ ꯅꯧꯅꯝ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯣꯏ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯒꯠꯂꯛꯑꯒꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯂꯥꯛꯇꯣꯔꯦ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯗꯟꯗꯤ ꯄꯤꯗꯧꯗꯣ ꯃꯣꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯂꯥꯏꯒꯤ ꯗꯟꯗꯤꯗꯣ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯗꯟꯗꯤꯗꯣ ꯃꯣꯏ ꯐꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯗꯣ ꯂꯥꯏꯅ ꯄꯤꯗ꯭ꯔꯒꯁꯨ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯌꯥꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯤꯌꯥꯝꯁꯤꯒꯤ ꯄꯥꯡꯒꯜꯗꯨ ꯁꯦꯡꯅ ꯄꯨꯊꯣꯛꯄ ꯉꯝꯃꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯁꯤꯒꯤ ꯗꯟꯗꯤꯁꯦ ꯑꯗꯨꯝ ꯄꯤꯕꯗꯤ ꯃꯌꯥꯕꯅꯤ ꯑꯗꯣ ꯃꯤꯌꯥꯝꯁꯤꯁꯨ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯔꯒ ꯂꯩꯕ ꯃꯤꯌꯥꯝ ꯂꯣꯏꯅ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯈꯤꯇꯪ ꯃꯔꯦꯡ ꯃꯆꯨꯝ खितंग फंगौरदीने ngaꯏꯕ ꯃꯤꯌꯥꯝ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦꯀꯣ ꯀꯩꯅꯣꯃ ꯑꯗꯨꯝ ꯏꯃꯥꯡꯁꯤꯗ ꯒꯥꯟꯙꯤ ꯕꯟꯗꯟ ꯑꯃ ꯇꯥꯔꯛꯑꯒꯗꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯜꯍꯜꯂꯛꯏꯁꯤ ꯀꯔꯤꯅꯅꯣ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯛꯀꯗꯣꯏꯁꯦ खितंग ꯀꯨꯞꯊꯕꯗ ꯁꯤꯗꯤ ꯃꯤꯁꯟꯒꯤ ꯂꯦꯚꯦꯜꯗ ꯄꯥꯍꯦꯛ ꯌꯦꯡꯕꯗꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯗꯣ ꯍꯤꯔꯝꯁꯤꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ
ธรรมะยี่คุณนายยี่ยาวันไม่ยามชินเนี่ยจะรีบทำบุญจริงๆนะคุณนี่ยังก็ได้ว่าปวดเตียดมดียังด้วยป่ะช่วงบอกว่าเราไม่ยามชิคารีเด็กก็ไม่นั่งปวดแล้วปนก็เริ่มแบบสิคุณเนี่ยมาสิปวดปนอะไรชินไอ้คนนี้ยังคุณนักการด้วยಅದು ಈ ಸಿಸ್ಟಮ್ ದಾಗಿ ಲಾಂಗ್ ಆಯ್ತು ತಿರುಮುಚ್ಚಲು ಒಂದು ಬರೆಯಬ media khangde adagi keno CSO leader khangde mera pai leader khangde kari khangde adagi individual me adu da pun pun da ba adagi aikoi isa yauna aikoi so to ngai re nang ngang ni me am to ngang anu se na dum bandalam tinjal ko da ngang amu dori me ko se ko dan di bandalam ma mang le ta ba de to ko ngang amu dori me ba da adu ba pidwa ma da ni ji le di be se ko ji system se systematic kang kong chai re aduna sigi kangkung chaba marak sida kudong chaba lobo kampu masuk mutole kudong chaba sikalai ko yang na thola ge da adu gini da gini na haijil laga ngarang media da mayamu iko pe ta khai bagi ja ida ta happy ro du to biro ni taraga khai gi ba adu su mamang ga su lai gre ta lising ga no khai do hap to khre account do kana gi no gain to no ne account ki ne bai ko ka su mang ga to khre ko kudong ba kudong chaba lobo mayam sigi no mayam si koi extension adum ne follow kadori ni mai sin follow ibne dum ran sin digi taba ka engala kadori ni adagi tunggai da koi si buwa thang bangam da mayam follow tananga petrol pang ga si thon ne ni ne ko oja chim ba ke no mayam se ka sis mayam se som toan laga